British Army gi tengol ahumna Manipur gi maikei ahumda landarak kadaure haiba pau lebak asida tanaki aduna ima lebak asi section na ngak naba maitei ningthau gi maikei dagi angamba pangal honaki tengol ahum semduna awang nongchup amasung nongpok maikei ahumda thaurang tawduna thamki awang maikeida Kohima rom dagi changlakpa force tingnanaba maton ni bungo khoirak pagiluching makhada laisraba jamboban major haikruzam poila maiba tamra sing subedar yauna sifai chanipan thamki nakan nasida changlakpa general college kilanmi sing aduna April gi tang kunda Kohima thadoktuna imphal panglakhi aduga April gi tang kun marida awang sekmai mathakta leiba kaithen manbi manakta maitei lanmi singda thengnakhi kona thangda maitei lanmi singna mafam madu thadoktuna chenki wafam asi field operation Manipur gi report number 375 am da iri Manipur gi nongchupta kasar phauduna changlakpa lieutenant colonel Ronik kilanmi sing adu thingnanaba sanakhya kala sana gi lamjing makhada ngang basana lorung purel yen khoiba poila longjamba poila yauna siphai lising ama thaki makhoina British lanmi ge khut thokna bada maitei lanmi tara siki amadi nongmaina panduna phahowe British lanmi singna April 15 da Foijing turel ge akoibada leiba khul singda landarame tang 16 ta Foijing yausinki aduna makhoina atai force singdagi ihan hana irai laina kunung yobahan ki nongpok maigeida haibadi Brahma romdagi haijelakpa British force thingnaba wangkhai rakpa maipak amasung Major Yen Khoiba Rudra Singh anina luchingba lanmi satret thaki Thobal tomjing makhongda waikhom gi ingkolda lamban saduna ngaklame maikei asi yamna khudong thiningai oiki Thobal headquarter na animakta hukum piduna Brahma Road paringda palen phauba British force tingnaba sinaki aduga wangkhai maira babuna lanmi tengol ama puduna Thobal laisang them phauraga mayai lambida kakching amasung palen younaba thaki panbayai madudi Manipur gi nongpok maikei puba kalam maitei lanmi gi headquarter ahan bada wangjing kodom pokpida oirame pathangda Thobal tomjingda waikhom gi ingkolda oikibani Angrez ki headquarter na palel da oirami mairabana kakchingda thunglaba ahing adumaktada Angrez lanmi buluchingba Major Leslie ga kakchingi manau chingkhongda khut thoknaki mairabaga konana maitei lanmi kun siki ahan balanjangda mairabana langam phiran thelurabani mai pakpagi asada ahingda British lanban changlubani lanban gi thongak padu hatok laga lanban manungda attack tawrubada British lanmi na question duna hat bani wangkhai maira batuba sidagi maitei gi maikeida ninghannaba amasung mi paiba poknaki maira batuba matungda British force na asum sangsellaktuna khumu sing lanthok-tuna lausi pat papan sapam tekcham saroi sing amasung langathel yausillaklami matam maduda maitei lanmi sing sapam da paiduna leirami mafam maduda maitei lanmi ga mari suba Gurkha Rifles ki captain FM Rundal gi force ka mayok nabada asok apan yamna thoknaki maitei officer amaga siphai amaga siki British officer aniga siphai mangaga sokki Manipur gi luraba tanja sida mathangilu chingba kanabu thagadage haina kanglada khananainaki yamna khananainaraba matungda pauna brajabasibu mathangilu chingba oina thananaba lepnaki amasung Jobaras Tikendrajit amari Thangal General anina wafam masi pauna brajabasi masamak kauduna khanghanki pauna brajabasi nasu harau yaki Subedar pauna brajabasi amasung Songthamya animakpu khudakta Major Pham kahallaga thaki British lanmi sing adu langathendagi hendorакtanaba maiteina
khongjom turen torbanda kheba chingi chingthakta lanban sarami lanban adu yerum mawongda gas yankhai sangi gas nifu pai Burma road tagi gas sanirom nongpok lomda haijillaga ahangba mafam amada sai leikhom amasung leipakna chekpal hoi chekpal adu maikai pumnamakta phut mari wangi lanban nasi nongpok nongchup makha maikai ahummakta phut tarani thoi luba phut tara manga pakpa khongban na ikoi koiselle khongban adu phut mari manga rom lu na ising lei yamna wangba napi jat amana khajille manakta sangdriba makhai khongban lei haiba khangde khongban dugi wangmadasu napi ngaktana kupsinba kom macha macha kaya marum lei lanban manungdasu chekpal marumda yamna luba kom ama sangna lei maduda maitai lanmi singna position lawi lanban gi mayai chabukta wa mapai amasung napi mapun thamme lotpham kudong chanabani lanban gi wangmada nongpok lomda kheba chingna awangdagi kha maigai phoba phut yankhai sangna question duna lei lanban dagi kanagumana irai laina Burma road lomda thokpa yai lanban manungda tanatana mapandasu akan batengol amana chekpan marumda lumduna lei maitai gi lanban adugi manakta langathen chingthakta leimai dagi phut chamri rom wangba maphamda Angres lanmi singna khudong chaba laurami lanmi masing lomda yenglabasu maitai lanmi masingdagi Angres lanmina sathina helami khulai da changdam narabasu Angres ki khulai na maitai dagi helami madugi mathakta Angres ki headquarter palen do oibana lanpham aduga naknabadagi athuba I paw loba ngamlami amasung handok hanjen lan chaba mafam loba ngamlami aduga matam maduda training phanglaba permanent taraba maitai gi lanmi masing apunba lising mangarom khaktani ataidi casual ngaktani casual lanmi masing lising tarani thoi romni khongjomda maitai gi lanban sari tabada maitai masing kayam oigadage khangdoknaba British na hotnarami kadaida leiraga lanjaba phagadage khudong sagadage haiba tarani thoi suba Madras Infantry gi Lieutenant Cox na kupna yengsilami amasung headquarter da report pirami khangdok paloiraba matungda British force ki commander singna maitai gi mathakta attack townaba hukum ngairami Sir Charles Leslie na maitai gi mathakta landanaba GOC da haijarami adubu GOC na humpu suba King's Royal Rifles mathangi numitta thunglaba yai madu phawbadang yaithoknaba haiki lanjaba kangbu gi luchingba kunmari suba Gurkha regiment ki captain Drori na su maitai lanmi sing thugairu rage order piu haina taksilakhi Brigadier General T Graham na kunmari suba Gurkha regiment ki Sifai Chama amasung tarani thoi suba Madras Infantry gi sagol tongba Sifai nifumari asi khaktanadi matik chade haiduna Captain Rondal gi makhada ani suba Mountain Battery gi nongmai achauba ani amasung kunmari suba Gurkha regiment ki rifle paiba Sifai chani Captain Drori bu mateng pangna batharami GOC gi order phanglabada mathangi numit ke ayukta Captain Drori Captain Grant amasung Lieutenant Cox magi lanmi singaloinana maitai tengol tamna phuzilakhi Captain Rondal na mafam maduda hek thunglabaga maitai lanban yogadaba gas samarom walingaida nongmai achauba ama killaga maitai lanmi singda nongmai kapsinki matam masida Captain Carnegie thunglabaga makharomdagi phuzillaktuna maitai lanmi singa hakthengnana lan soknaki British Mountain Infantry nasu B-shape mongda maikai ahumdagi attack tawki maitai gi khutta Lieutenant Grant amasung Cox animak nongmai na panduna soki Lieutenant Grant kot lilambagi khara safabani natrabadi mahak siba yaba khongphamne madudagi British lanmi singna sauduna maitai gi asiba hakchang adu komda thadaduna phumjelame Lieutenant Cox ti oi thangbalengban da panmane bahak po kaplamba maitai lanmi adu Mountain Infantry gi lanmi singna koitan tanaduna hatki lanban nasida Lieutenant Grant na ihan hana changbada maitai yamana angauba phiral ama thangatpa ubada
surrender tawra male haiduna mahakki lanmisingda nongmai kapa lepnaba order tawki maitai aduna Angres lanmisingna lanban nakselakpa ubada nongmai kapakpadagi kapnaba hawkibani haina the fight at Langathel gi report te iri lanbandagi awanglomda chenthorakpa maitai khudingmak mountain infantry gi lanmisingna hatki asumna lanbanna siki manungda humbudra manga amasung mapanda yankhai nithoi punna chamaga kuntaret siraba kanda lan loisinki amasung British na mai pakki khongjom landa masagi leijaba thaduna mareibak amasung majati gidamak thawai katkiba maitai lanmi gi luchingba Major Pauna Brajabasi ni mahakki matik magun thaduna loiba nairaroi Brajabasi gi lamjing makhada khongjom landa sikiba maitai athouba singi manungda Major Khumbong Singlen Sana Jamadar Loitongba Jamadar Kaisa Hairang Khongja yauri British ki maikei de yaukiba awang bathaki army officer singdi kunmari suba Gurkha regiment ki Sir Charles Leslie Captain Rundal Captain Drury Carnegie Lieutenant Grant Ducat Peterson amasung Dr. Claxon ni tarani thui suba Burma regiment kina Captain Prescribe amasung Lieutenant Grant ni Lieutenant Cox ki makhada nifu suba Mountain Infantry amasung ani suba Mountain Battery gi Lieutenant Percy ni sokhiba officer singdi Lieutenant Drury Carnegie Lieutenant Grant amasung Cox ni sipai marakta mapan sathi na sokhi aduga sikhibana Jamandar Kikbam Gurum amasung Sifai Dalia Thapa ani khaktani maitai gi maigei dasu lanphamdagi senkiba hinghowa mi masing chamaromni makhoi gi manungda Major Songthamya yauri panbayai madudi Pauna Brajabasi tuba ahing adumaktada Thobal headquarter da leramba Commander in Chief yengkhoibana chingba pumnamak mafam adu thadoktuna chatkiramle Songthamya na mafam adu yoba kandadi kanamata leramdre khongjom lan ngamlaba matungda Imphal panglakpa British force na Major Songthamya bu Thobal athokpamdagi phaki amasung bondi oina thamki Christapta lising amaga chanipan maribudra mathoigi megi tang mangada mahakki bichar tawki amasung chief political officer Is Maxwell na numit asida mahakki jawan lawki megi tang tarani thoida sidri phawba farsi tawduna hatpagi rai piki Niranjan Subedarga mahakka punna numit asida rai pibani adubu Bharat Sarkar gi ayaba lawba kanda ani gi dandi mawong tongalaki Niranjan Subedar buna lising amaga chanipan maribudra mathoi ingi Jun nipanda Farsi tawduna hatnaba order pirakhi aduga mapunsi chuppa loi thaba haina khanghalakhi amasung madugi matung ina loi thaki